ngarang Churachandpur district ki Bunglon High School Dr. Kalam ground da loisinkhre. ISSLC exam pass toruklaba ke dogi thomi sing lamlong kaichal fambi ima iben sing na taram na upagi term ama pangchokre. Amadi haukiba pung kunmari da India da nongno COVID-19 positive oiba mioi lising taramathoi ga chonga kuthra mapal thingna mioi kunthra mari na laikhitre. Kurumzari PONYTV na pizaba Manipuri pau midyang tabiri pasingbu Jennifer Sarmana taram nokchari housing numidang wairam fau bagi maroi ba pau sing santok na pizari Modi at 20 Dreams Meet Delivery ki matangda kananing na bagi term ama External Affairs amadi Education ki Minister of State Dr. R.K. Ranjan Singh na saruk yaduna More College da pangchokre Modi at 20 Dreams Meet Delivery haidiba laidik asi chahi asigi me taramatoida New Delhi ki Bigyan Bhavan da hanagi Vice President M. Venkaya Naidu na hongna bimatung inna fongkibani Thoram asi Prime Minister Narendra Damodar Das Modi ki matangda mahakna chahi kun asida Head of the Government oidina Gujarat ki Chief Minister oibidagi India ki Prime Minister oiba fawbagi manungda mahaki Vision Governance and Digital India and People Centric Governance on thorakpasing asigi Chapter kun mathoi thoktuna maming leiraba mioi kuni thoi makoidugi manungda Union Home Minister Amit Saha National Security Advisor Ajit Doval amasung atai akhang ahi kayana Modi na matau karamna ngasi oriba phibam asi yaurakkhibagi haibagi matangda report ama lairik oina puthokpagi amadi nunggi oiba wakalon kaya adubu miyamda khanganaba pangthokpa thoram amani Dr. Sayang Baite, Head of Department Geography, Dr. K. Santikumar Sharma, Head of Department English, S. Norjit Singh, Head of Department Geology, More College na ngasi Modi at 20 gi matangda makogi wakalon thamki. Thoram aduda Union Minister Dr. R.K. Ranjan, More College ki Principal Dr. S.L. Lunjapau Baifai, Additional Director, University and Higher Education, P. Santikumar, OSD Ajit, Vice Chairman, MFIC Limited, P. Somorjit, State Secretary, BJP Manipur Pradesh, Paukam Haukep Amadi, State Co-In-Charge, Modi at 20 Avian, R.K. Nongdren Khomba Maitayna, Mayay Tangban Lauduna, Saruk Yaki Amadi, Mitay Council More, Hill Travel Council, Tamil Sangam, Manipuri Muslim Council More, Gurkha Samaj ki Thomi Singh, Government Official Singh Amadi, More College ki Oja Amasung, Mahiroi Singh na Saruk Yaki. Numit nini chatharapa tara mga suba Manipur Pineapple Festival ngarang Churachandpur District ki Bunglon High School Dr. Kalam ground da loisinkhre. Loisin bagi thoram aduda Nauria pakhang lakpagi MLA SKB, Moirangi MLA T.S. Santi, Henglep ki MLA Lejamang Haukep amadi, Saikul ki MLA Kimnio Hangsing na sarukyaki. Makal kaya gi nat ki jagoi isai kaya ga loinina pangthokiba thoram aduda ki home thariba singda piba mana Manipur Pineapple Farmers Award lisingani kunithoi piki. Kuwaidigi faba lomi khanbada ahanba takiba khausabungdagi lamhoida sel oina lupa lising yangkai ani suba takiba bunglondagi lerinda lising nifu amadi ahum suba takiba monlom village gi haichinda lising kuntra piki thoram aduda MLA KB na hai Manipurda fangliba ki homga mafam atopada fangliba ki homga mahau khetnai aduna lomi singna kanna su nomba tangai fade lenga ki maikai dagi su pangba yaba mateng pangani haiki Lamdam dugi miyamna Dr. Kalam Road Assistant Binaba Wafam Athoiba Mitung Singda Thamki. Tungda Manipur Pineapple Queen Contest Pangthoki. Contest aduda participant tara Marina Sarukyaki Amadi Makok Matang Ta Krabasingda Lupa Lising Yangkai Lising Nifu Amadi Lising Kuntra Piki Amadi Subtitle Tarukta Lupa Lising Taret Taret Piki. Aduh ako'y lamdam sige pineapple di mahal si ako'y lamdam sige di kuot ko mahal siga ako kimati ka na kena ba aduh makoy aduh na ako'y gilay di ba sarkar decide this scheme may mahal di ako'y di kaya ni farmers sinda bidara iba scheme makal kaya bidara iba sinda pineapple tuwero any ako'y lamdam sida ako'y farmers sinda chapat tabi yade ako'y lamdam sige aduh kimati ka ba ko ngamba lamdam ama when see haibagi wakalon madumok na iba sarkar makoy banina ako'y gilay di ba mga lensin biriba itinanaw singna
ꯑꯩꯈꯣꯏ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯄꯨꯝꯅꯃꯛꯇ ꯊꯥꯗꯣꯛꯃꯤꯟꯅꯔꯀꯥꯟꯗ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯖꯒꯥ ꯖꯒꯥꯒꯤ ꯑꯣꯏꯅ ꯄꯥꯏꯅꯦꯄꯜ ꯊꯥꯕ ꯖꯒꯥꯗꯅ ꯖꯒꯥ ꯑꯃ ꯑꯗꯨꯒ ꯖꯒꯥ ꯖꯒꯥꯗ ꯃꯈꯜ ꯃꯈꯜꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯃꯐꯝꯒꯤ ꯃꯥꯟꯅꯗꯕ ꯂꯩ ꯑꯗꯨꯕꯨ ꯖꯒꯥ ꯃꯐꯝꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯏꯅꯦꯄꯜꯁꯤ ꯌꯥꯝꯅ ꯆꯨꯅꯕ ꯖꯒꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯁꯤꯗꯩꯁꯤꯗ ꯍꯦꯟꯅ ꯈꯣꯡꯊꯥꯡ ꯆꯪꯁꯤꯟꯕꯤꯔꯀꯥꯟꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯕ ꯋꯥꯔꯕ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝꯗꯨ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯖꯒꯦ Kaithelda ahing yarektuna imasingi pot sangba amadi miyamgi pot thangdok thangjin tawduna masagi sendan lambi oiduna mahai tamliba Kanglai Economic Development Organization KEDO gi thomi ani handakta haidokhiba bosemna lawba SSLC examination da mai paklakbada lamlong kaithel fambi apunba nupi lupna harau tayamna okre Mai paklaba KEDO gi thomi ani adudi uchiwa mayai lekaidigi kharibam shyam gi machanupa KS Suresh Kumar amadi sabungkhok makha lekaidigi longjam Joy Kumar gi machanupa L Bitan Kumar ni Examination aduda Suresh Kumar na uchiwa da laiba Thaunauzam Ibobi Memorial English School dagi First Division da pass tawrakhi Mahak ki apokpana check suduna imung punan na bahot na bada mateng onyan na ba mahak hawkiba chahi lising ani tarani pal dagi mahak na class 8 karakpa matam dagi KEDO yawrakhi Hauzik imoinu ima kaithel da laiduna thabak suna Johnson Higher Secondary School da Science stream da class 11 tamli Mahak National Defense Academy de changduna Army officer oning bagi pandam lehauri Luinana Longjam Bitan Kumar na Yangang Pokpi da leba Tongau High School dagi 3rd Division da pass tawrakhi Mahak ki apokpa KEDO gi member oiduna imung puna bahot na ba aduda mahak su hawkiba chahi lising ani tarani pal dagi mahak na class 8 karakpa matam dagi KEDO yawrakhi Hauzik Khurai Lamlong Kaithelda punna apokpaga leiduna thabak suminari amadi Moirang Purel Panam Higher Secondary School da Science stream da class 11 tamduna lairik makha tamthari Mahak class 12 loibaga hingba ngamnana ba senthok leba thabak ama fangnana ba hotnagani haina che na thajaba thamli haina fogdorakli Khurai Lamlong Kaithelgi temporary market set pangthokiba makoi anibu okpagi tharam aduda sel gi mana yauna tongan ba khudol pot kaya piduna tungi punsida amuka hena mai paknana ba puning thokatki thoram aduda mari leinana Lamlong Kaithel fambi apunba nupi luki president RK Dhanapati na fongdokhibada Kaithel asida Kaithel fambi singna chara taliba asi KEDO gi icha singi pangal tangkhai ama yauri ngasi asumna lairiba asi makhoiga aikhoiga imung amada ima icha leiminabagum leiminaduna asigi thak asi yorakpani haikhi hiram khuding makta thaksi khasi naya chatpa asi maru oi KEDO gi icha sing asi thaksi khasi lamchat asi amukta udri mahakna makhata na fongdokhibada matam likna sizinaduna thabak chilhau thidaba angang sing asi hauziki matamda yamna atang bani masigi mathakta lairik haitaba yade haina hotnaduna KEDO gi thomi kaya lairik tamli Makoy tumpham zapam lairik tawfam haina tongan ba leiban natte adubu ngamnana ba hotnaduna lakliba asida miyam pumna makna pukning thogatfam thoi Matric pass tawre hajuna tokpa yaroi mathang pass tawduna achoba mi oishanu amadi thabak khuding makta lairik amadi laisu punna khangduna matik chaba mi amamam oiru Class 10 haiba asidi hauziki matamda kaishu natte makha tarakpada position lepa fawba yauduna mai pakna ba hotnarau Lairik laisugi lamda ima singna achoba mateng pangani haina KEDO gi thomi pumnamaki Kaithel ima singna pukning thogathi Pagdagi ngakwa aina ngasi mawda akogi tilima samaj deda laiba pulluba ako isakluba tawluba karigumba laikai karigumba sakhanaba thawlana thagana ni khangde sumaina mi denba thaksi kasi gi thaba ama oiba maramda akoi ngasi KEDO gi isa sina tawliba si discipline sumaina to bode chenju thengnani karigumba hakada makoi sina tawliba se mioi bani moju samangda yaponde nungai taba daitaba nate adugo akoi di sumaina discipline yung makhana daibani ko hadina asakti mating mo ବ୍ୟବହାର phajana ngangnai akoi ai amasu khara dum tin nazar re dugo KEDO gi discipline ma ta bose noi chu tunga dum ye amta laigani Mahiro yokhat lup mayol na sinduna kontha ahalup awang lekai community hall da hangang kendra gi manung da laiba class 10 amadi 12 ki exam da mai pak laba mahiro sing mana piduna ikai khumna ba utpagi thoram ama pangthokre M Babu Kabok Lai Charitable Trust na sponsor ojuna pangthokhiba mana yen thokpa aduda
बोसेम अमदी कोसेम की एग्जाम दा चादा हुंपुतरा मंगा अदुगा CBSE की एग्जाम दा चादा मार्फु की मथक्ता फंगलपा माहिरोई सिंह मेमेंटो अमदी सर्टिफिकेट पिदुना पुकनिंग थगतखि ngasagi thoram aduda mayai lambi college ki assistant professor laifrakam binod moirang college ki retired vice principal khaidem ibocha maitai M Dimartan mayol ki president T Gulam Jad amadi ningthauza lanchana saruk yaduna pangtokhi thoram aduga mari lenina mayol ki secretary maibam Sunil na hai mahiroi singbu pukning thogatuna lisang sitna mayol na AC asigi mahiroi kaya pukning thogatuna lakli Mayol asi hauzik chief minister oiriba N Biren masamakna kanna honaduna matam gi thabak thoram kaya mateng pangduna lakiba loop amani loop asida M Babu Kaboklei charitable trust na sponsor tawduna ngasigi thoram asi pangthokpani makhata na association asna lairaba imungi mahiroi kaya lem na coaching tawba AC asigi mahiloi sangsing model school onthokna bagi pandam phawba thamli ngasigi pangthokliba award pibagi thoram asida punna mahiroi marfu muk yauri masigi manungda bosem gi exam da 4th position lepakrabi mahiroi amasu yauri haina phungdokhi Manipuri law na constitution gi nipa suba schedule da chankiba numit ki kuntra mathoi suba kumon joint struggle committee for Manipur language na sinduna Manipur press club da pangthokre thoram asigi sarugma oina loan asigi damak MP Chani Taramathoi gi khutye khom khiba mithoi raba marida certificate of appreciation piki TD ngangomba minister oidamba A Biren aiba L Mema amasung sanathong gi editor Manindra Konsam na saruk yakiba thoram aduda wa ngangladuna minister oidamba Khunrakpam Jibanna English ngama chamapal marfutarada Manipur da laikiba United Front ki chief minister RK Ranbir gi liching makhada state sponsor tawduna Manipuri loan bu Nepal suba schedule chanaba khongjang sangsinki maduna maram ojuna loan asigi dama khongjang kangkhatlapadagi miyam gi dabi adu fangba ngamkhibani adubu loan asigi damak Manipur miyam na magi party furup khaidina jangsin khiba adugi mahaini hairaduna miyam na amata onya leptuna loan asigi damak thengna minerasi haina phungdokhi apikpa court ki case amagisu Imphal tana chatuna sel kaya changhanba matam hena manghanba pumnamak Tamenglong khunja sangna thengnarakpa adu lakliba December amadi January tha fawbagi manungda court ki thapak thoram sing hawba yarakani haina Chief Justice High Court of Manipur PV Sanjay Kumar na phungdokre wafam asi mahakna handakta nauna sagatliba session court complex Khopilong Tamenglong da masa yauna hakthengna yingsinba chatpagi khongchat amada haikibani Chief Justice High Court of Manipur PV Sanjay Kumar gi yengsin khongchat aduda Commissioner A Nuksitombi Registrar General Gaiful Siliu Golmai Justice A Bimol District and Session Judge Tamenglong and Rasni Kanta Registrar Judicial Y Rothar Joint Registrar Suvam Basis Court Manager Thoman Lakisan Baring Deputy Commissioner Tamenglong Pawan Yadav STO Tamenglong Imo Sana Additional SP Tamenglong Paukhanmung Guitesu Sarukyaki Manipuri Literary and Cultural Forum Tripura na sinduna Bharat Sangvidhan ki nipan suba tangkakta Manipuri lol chankiba numit puning sinduna kuntra mathoi suba Manipuri lol numit Agartala gi tarau maitai lekai da pangthokre thoram aduda marup pauche gi joint editor RK Tarunjit Singh na chief guest forum gi vice president Thongrat Abam Gaurkishore Sharma na tauromapu oiki thoram gi sarokma oina saireng paba amasung isai na chingba pangthokhi hairi Pagi merak thakna aten babre amatang lominasi Break matung taram nokchari makhataba pau bizari
Ziribam District Manung Chanalaiba Revenue District Singda Subsection 2 Section 144 CRPC 1973 ge athingba chalai rakhiba adu handokle haina Ziribam District Magistrate W Malem nganba changlaina thadorpa cherol amana phongdorakli Haukiba August tara Nepal da thokiba cherol adugi matung inna Section 144 CRPC 1973 athingba asi Haukiba August Nepal gi nungthil pung Taruk minute kuntra tabadagi Section 144 CRPC ki athingba asi Revenue District ki mafum pumnamakta chalai rakhibani adubu thokaningdaba thodok sing thoktaba law and order gi phibam phagalapagi matung inna athingba asi makha taba order ama tholaktriba fawba khudaktagi laukthokle hairi Mahiroi singi hakjang sokpayaba mayai kaba potlam sing school amadi educational institute singi manakta yole haina mama mapana report lakpadagi rongmai naga students organization Manipur Ransomgi general secretary Jinthui Panmaina thadorpa cherol amada Mahiroi singi school amadi institute singi akoiba yard jam fobgi manungda churup khaini jarda tobeko ga mari leina ba potlam sing amadi mayai kahan ba potlam khudingmak khudaktagi yon ba yararoi haina mari leina ba authority khudingmak ta khangan kri Hariba mayai ka bapotlam sing asi Section 6B Kopta Act 2003 gi makhada aina yadaba amani haina su palli Mapung oina sanaroi singda yamna thokan ba khu amasung lengjum gi asokpa sing sel ichang sangdana layeng bagi khudong chaba leiragani haina Siza Hospital gi managing director cum chairman Dr. Khundongom Palina phongdokre Wafam asi ngarang Siza Hospital amasung Kolkata gi Medica Super Specialty Hospital anina khutsam naraga sinduna Kolkata gi Medica Super Specialty Hospital gi Vice Chairman Dr. Vikas Kumar Yauna Siza Hospital gi Auditorium da pangtokhiba Paumi singga unabagi mifam amada phongtokhibani Mahakna makha taraduna hariba bon amasung joint care ana layeng asi Siza Hospital amasung Kolkata Medica Super Specialty Hospital anina punna chathagadabani Mamang dasu hospital ani asina punna orthopedic mari leinaba layeng sing chathaba laikre haina phongtokhi Handak pangtoka dauriba bon amasung joint care gi ana layeng mapung oina surgery asi lemna sel amata tinghandana pangtokani adubu layeng bagi mamaldi subsidiary rate lawgani haiki aduga ekoi heart ki operation matang da already ekoi collaborate tawna ekoi operation tawgrabani aduga handaki tha dusu open heart surgery le moi team ga punna tawgadaba almai tawna loina bani loina na ekoi orthopedic ki matang dusu sahi 12 years ki mamang da Dr. Vikas Kapur si lakpi gre matam du joint replacement tawi joint replacement si yan hanboina northern india yi oina khong animak khu animak sin bai ta nam khatan ta ba khong animak sin gi ba si 12 years ki mamang da tawi no adugi akoi record lai gre adu matung da koi doctor na adum akoi joint replacement si adum taw ba hore admai taw na lakpani aduna we are collaborating with super brand medica super specialty hospital in the field of cardiology cardiac thoracic surgery and orthopedic. GM Public School Paurabi ki SSLC lisangani kunithoi da mai paklaba mahiroi singda ngasi manamathum yenthokpagi thoram ama pangthokre school asagi campus da pangthokpa thoram aduda wahengbam Janmen Joy Mitai principal GM Public School Paurabi senior guardian Thongnawjam Chawba Kaibina maru oibat atithi oina saruk yakhi Ningsing bayabadi school asigi mahiroi chada chama handaki metric exam da pass tokibani Wahengbam Janmen Joy Mitai da ngasigi thoram aduga mari leina lamdam asidi lairiba miyam gi mahai masing tambada mityang changbagi mathakta selmit lon fagat hanabasu hotnaragani haiki Thabak leplu raba Assam gi Dibrugarh district te leba Khargo region oil field chahi tara manga gi matungda amuk thabak tawba hokre Assam ki Chief Minister Himanta Biswa Sarma na saruk yaduna oil field asi amuk thabak tohonbagi thorop ngarang pangthokhi panbayai hariba oil field asi lising ani taret ki November thadagi administrative amadi environment ki issue lebedagi thabak tawba lepkhibani Haukiba irai numitagi Himachal Pradesh da nong kana chubana maram oiraga mafam kaya da chingning khaiba amadi ising ichaw kaya thokpadagi imung amagi miyoi Nepal yauna miyoi kunithoi laikhidrei miyoi tara amana asokapan nangle amadi kaya amana thiba khangdana lairi hari Yum kaya amasu amang ata thokpada natana Himachal Pradesh ki Manali Chandigarh National Highway faunariba Mandi amadi Simla Chandigarh Highway faunariba Sogi yauna lambi chatre nifu humdoida chatok sasin tawbada athingbasu laire hairi
Khudongthiba asi mayoknariba mioising aduda mateng pinaba Congress ki leader Rahul Gandhi na Himachal Pradesh ki lengakta khangankre. Union Health Ministry ki data ki matung inna India da haukiba pungkun mari asida nauna COVID-19 positive oiba mioi lising tara mathoiga chonga kontra mapal thengnakre mioi lising tara ni thoiga charted marfu humdoina laina astigi fagat ki amadi mioi kontra marina laikhidre masiga tharaga hauzik fawbada laichit asna maram oiraga laikhidaba migi masing punna lak manga lising kuntaret ka chahum kontra ni thoi oikibaga loinina hauzik India da COVID na naduna laiba migi masingna lising marfutara mapalga chanipal humputara mapal oiri positivity rate na chada ahum dasmik taret manga oiki amasung fagat pagi chang na chada marfutara nipal dasmik manga mapal oiki Health Ministry matung inna hauzik fawbada laina asigi ngak thoknaba laibak asigi onya crore chani sutna mapal hena COVID vaccine kapchokre hairi laichit asna laikhidaba mioi kuntra mari asi Kerala dagi mioi mapal Karnataka dagi mioi mari Gujarat amadi Rajasthan dagi mioi ahum Chhattisgarh Maharashtra Meghalaya Uttarakhand amadi West Bengal dagi mioi ani amasung Himachal Pradesh Odisha Punjab Sikkim amadi Uttar Pradesh dagi mioi amamamni hairi Luisilakpada maruiba pao mohana pizari Modi at 20 Dream Smith Delivery ki matangda khana ningnabagi thoram ama Minister of State R.K. Ranjana Sarup Yaduna More College da pangthokre Numit nini chatharapa tara manga suba Manipur Pineapple Festival ngarang Churachandpur District ki Bunglon High School Dr. Kalang Rangda loisin kre ISSLC exam pass torgaba ke dogi thomi sing lamlong kaitel fambi ima event sing na taram na upagi tharam ama pangthokre amadi haukiba pungkun marida India tu nang na COVID-19 positive oi pamioi lising tara mathoga chonga kuntra mapal thinakre mioi kuntra marina laikhidre PONYTV na pizaba hauzik numidang wain fawbage Manipuri pao miyeng tabiri basingbu amokana khurumzari